Moreda Maitegi Dukan Singh, Temkhainaba, Taurang Taurokbadagi Curfew Thamjankhre. Krishna Tombi Yaungna Personal Kuntra, RAF ki company ama Moreda Thungkhre. Lanjena Kraba Singhi Lam, Laisangi Mapam Singh, Khopsin Dana Bakhangankhre. Kuki Singhi Civil Society Organization Singna, Lam Tu Sengdokani Haina Miyam Pumna Makauthoklaga. Lanjena Kraba Maitai Singhi, Mayum Makai, Dukana Masungkai Telda Chingba, Temthonga Naba Taurang Taurambadagi. District Authority na Moreda. Ngarang ayuk angan badagi matam kakta na curfew thamjankhre. Moreda nauna oiragliba law and order gi phibam laksinana bagidamag Manipur lengang na state asagi police officer Thoksom Krishna Tombi amasung commando gi personnel kuntra ngarang nungthil helicopter da thajankhre. Makhoi da sunatana Rapid Action Force RAF ki company amasu Moreda ngarang nungthil thungkhre. Lanjena kraba singgi lam laisangi mafam sing khopsin dana bakhangankhre. Kanglup ki irang na lanjena kraba singgi mayum makai Lam Mamasung, Lining Lysol Gamari Lina Bamapam Sing, Kanagumba Miyoy, Purup Natraga Lup Amatana, Lam Kopsin Bayarwi Haina, Manipur Langang na Miyam da Kangalakle, Manipur Langaki Commissioner, Home, T. Ranjit na Kuyek Piduna, Ngarang Tokiba Order Amanahay, Supreme Court na Special Leave Petition, Civil Diary Number 19206/2023 ki case ka Marilay na na, Salibat sahi asigi hawkiba September kun mangada pirakhiba. Yathang na lining lights holga marilay na ba building sing lay ba mapam sing bo miyoy sing na lam khopsin badagi ngaksen ba masung building sing akaya toy amanga ta thok badagi ngaksen gadavaneng lanjena kraba miyoy sing gi lanthum loinan na irang da mai chakra ba masung amanga ta thokraba lanthum sing ase Manipur lay ngang na soida na ngaksen duna thamgadavaneng karigumba mapam sing aduda lam khopsilam ba thoklabade lam khopsilam liba sing adu mapam adu thadokadavaneng Karigumba yadaba miyoy sing court ki yathang khongaw na duna Supreme Court of India ki order indabagi damak chairak phangani haina palliba nei kanagumba na lam khopsilamba tarabade logi matungi na phabaga loina na Supreme Court na pikhiba yathang singna bage kantem sagani haina su makha tarakle security na ngaklaga purakpa tanker da nongmai kapsilaklei ngasi dagi malom oil depot thingbagi khongjang changsin gadawre security na ngak senduna thau pusilakpagi thabak tawriba thau tanker singdang Nungba amasung reng panggi marakta nong may kapsin baga loinan na driver sing food say bagi tabak sa thakre. Tawong adubo yaning da ba phongdok laduna All Manipur Petroleum Products Driver Association na Malom Oil Depot thing bagi khongjang yaw na tanker sing thau sing thok ta bagi khongjang changsil lagani hay na lauk thokre.